ꯐꯣꯂꯥꯅꯤ ꯌꯦꯡꯒꯦ ꯃꯥꯎ ꯏꯃꯥꯅ ꯄꯠꯄꯗꯤꯅ ꯆꯥꯛꯈꯟꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯀꯔꯤꯝ ꯃꯈꯜꯒꯤ ꯐꯣꯂꯥꯅꯣ ꯅꯪꯒꯤꯁꯤꯕꯣ ꯍꯥꯜꯂꯒꯦ ꯑꯝꯇꯗꯤ ꯌꯦꯡꯈꯠꯂꯧꯗꯣ ꯁꯣꯝꯗ ꯆꯤꯡꯅꯧ ꯍꯦꯟꯕꯤ ꯁꯛꯍꯦꯟꯕꯤ ꯍꯨꯏ 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 ꯑꯩꯈꯣꯏ ꯕꯣꯁꯁꯦ ꯍꯧꯒꯠꯂꯦ ꯃꯥꯒꯤ ꯉꯁꯤ ꯅꯣꯡꯃꯒꯤ ꯊꯧꯗꯥꯡꯁꯦ ꯀꯔꯤ ꯀꯔꯤꯅꯣ ꯑꯩ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯃꯥꯅ ꯐꯃꯨꯡ ꯂꯣꯏꯁꯜꯂꯣꯏꯅ ꯐꯃꯨꯡ ꯅꯠꯇ꯭ꯔꯣ ꯑꯩꯉꯣꯟꯗ ꯂꯣꯏꯁꯟꯗꯣꯏꯁꯤꯕꯣ ꯁꯤ ꯐꯃꯨꯡ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯂꯣꯏꯁꯟꯗꯣꯏꯅꯤ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒꯤ ꯍꯥꯟꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯁꯨꯃꯥꯏꯅꯗꯤ ꯇꯧꯗꯕꯅꯦꯕ ꯅꯨꯄꯤ ꯊꯤꯕꯗꯩꯗꯤ ꯈꯔꯁꯨ ꯃꯥꯁꯨ ꯑꯩꯉꯣꯟꯗꯗꯤ ꯇꯧꯔꯤ ꯊꯕꯛ ꯃꯌꯥꯝꯗꯣ ꯑꯩꯁꯨ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯑꯗꯣ ꯀꯩꯀꯩ ꯊꯕꯛ ꯇꯧꯏ ꯅꯨꯄꯤ ꯊꯤꯔ ꯃꯇꯨꯡꯒ ꯅꯨꯄꯥ ꯑꯩꯈꯣꯏ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯒ ꯍꯥꯏꯇꯥꯔꯦꯀꯣ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯈꯦꯠꯅꯕꯗꯨꯅꯦꯕ ꯃꯌꯥꯝꯗ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣꯅꯤ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯔꯤ ꯀꯔꯤ ꯇꯧꯏ ꯍꯥꯏꯕ ꯄꯣꯠꯇꯣ ꯁꯤꯒꯤ ꯄꯣꯠꯇꯨꯅꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩꯅ ꯃꯌꯥꯝꯗ ꯎꯠꯆꯒꯗꯣꯏꯁꯦ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯍꯁꯕꯦꯟ ꯑꯃ ꯑꯣꯏꯅ ꯃꯥꯒꯤ ꯃꯇꯦꯡ ꯀꯔꯤ ꯀꯔꯤ ꯇꯧꯏ ꯑꯩꯒꯤ ꯅꯨꯄꯤꯅ ꯀꯔꯤ ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤꯀꯣ ꯈꯦꯠꯅꯔꯕꯕꯨꯗꯤ ꯌꯥꯏ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅ ꯇꯧꯕꯅꯤꯀꯣ ꯄꯣꯠꯁꯦ ꯑꯗꯨꯗꯤ ꯃꯥꯒꯤ ꯊꯕꯛꯁꯦ ꯁꯤꯗꯩꯗ ꯑꯃꯨꯛ ꯍꯥꯟꯅ ꯁꯤꯗ ꯃꯥ ꯁꯨꯝꯆꯤꯠ ꯍꯥꯟꯅ ꯁꯤꯠꯇꯣꯛꯀꯅꯤ ꯂꯣꯏꯅꯃꯛ ꯁꯨꯝꯆꯤꯠ ꯁꯤꯠꯇꯣꯛꯀꯗꯣꯏꯅꯤ ꯃꯥ ꯇꯧꯗꯣꯏꯁꯦ ꯏꯁꯤꯡꯒ ꯂꯨꯝꯖꯔꯗꯤ ꯃꯥ ꯏꯔꯨꯖꯗꯅꯕꯅꯤꯅ ꯇꯧꯗꯣꯏꯁꯦ ꯁꯤꯗ ꯑꯩꯅ ꯁꯣꯝ ꯅꯥꯀꯥꯟꯗ ꯃꯌꯥꯝꯅꯗꯤ ꯑꯅꯝ ꯍꯥꯏꯗꯣꯏꯅꯤ ꯑꯅꯝ ꯑꯣꯏꯔꯁꯨ ꯈꯔ ꯇꯧꯅ ꯁꯤꯅ ꯇꯛ 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 ꯑꯝꯇ ꯂꯣꯏꯁꯟꯒꯦ ꯆꯥꯛ ꯆꯥꯛ ꯆꯥꯛꯅꯦꯅ ꯐꯃꯨꯡ ꯂꯣꯏꯁꯟꯕ ꯍꯥꯏꯅ ꯑꯣꯟꯂꯤ ꯐꯩꯖꯨꯞ ꯁꯨꯞꯄꯩ ꯋꯥꯔꯤꯅꯤꯗ ꯕꯛ ꯕꯛ ꯂꯥꯎ ꯑꯩ ꯐꯃꯨꯡ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯤꯗ ꯋꯥꯏ ꯁꯤꯊꯔꯤ ꯑꯩꯅ ꯂꯣꯏꯒꯦ ꯂꯣꯏꯁꯜꯂꯒ ꯇꯧꯁꯤꯜꯂꯔꯤ ꯑꯩꯅ ꯂꯣꯏꯁꯟꯕꯅꯤ ꯑꯩꯅ ꯂꯣꯏꯁꯟꯕꯅꯤ ꯑꯩꯅ ꯂꯣꯏꯁꯟꯒꯦ ꯂꯣꯏꯁꯟ ꯅꯪ ꯂꯣꯏꯁꯟꯕ ꯁꯥꯏ ꯍꯥꯏꯁꯦ ꯑꯩꯅ ꯑꯗ ꯈꯤꯇꯪ ꯐꯃꯨꯡ ꯂꯣꯏꯁꯟꯕꯐꯥꯎꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦꯅ ꯁꯤꯗꯤ ꯊꯨꯞꯄꯤꯕꯅꯤꯗ ꯑꯩꯅ ꯑꯇꯩ ꯅꯪ ꯂꯣꯏꯁꯟꯖꯔꯁꯨ ꯃꯥ ꯋꯥꯏ ꯁꯤꯠꯈ꯭ꯔꯦ ꯑꯗꯩꯗꯤ ꯁꯤꯗꯩꯗꯤ ꯃꯥꯒꯤ ꯅꯪ ꯕ꯭ꯔꯦꯛꯐꯥꯁ ꯀꯩ ꯂꯩꯕꯤꯔꯣ ꯍꯥꯏꯅꯣ ꯈꯪꯗꯦ ꯄꯣꯍꯥꯗ ꯂꯩꯍꯧꯕꯗꯤ ꯄꯣꯍꯥꯗ ꯁꯦꯝꯁꯤꯔꯥ ꯇꯟ ꯂꯩꯔꯣꯔꯣ ꯊꯥ ꯂꯧꯕꯤ ꯀꯣꯏꯕꯤ ꯇꯟ ꯂꯩꯔꯒꯦꯀꯣ ꯑꯗꯨꯗꯤ ꯊꯥ ꯂꯧꯕꯤ ꯀꯣꯏꯕꯤ ꯇꯟ ꯑꯣꯀꯦ ꯕꯦꯕꯤ ꯚꯦꯔꯤ ꯒꯨꯗ ꯑꯗꯨꯝ ꯏꯪ ꯂꯩꯌꯦꯕ ꯅꯪꯅ ꯃꯧ ꯑꯣꯏꯔꯦꯅ ꯂꯥꯛꯅꯔꯦꯕ ꯑꯩꯅ ꯃꯧ ꯑꯣꯏꯔꯦꯅ ꯑꯗꯨꯝ ꯏꯪ ꯂꯩ ꯑꯦꯒꯦꯟꯁ ꯂꯩꯔꯦꯕ ꯑꯩꯅ ꯂꯩꯁꯥꯕꯤ ꯑꯣꯏꯔꯝꯃꯗꯤ ꯑꯗꯨꯝ ꯍꯨꯃꯥꯡ ꯁꯧꯒꯠꯂꯗꯧꯅꯦ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯤꯇ ꯚꯦꯔꯤ ꯒꯨꯗ ꯑꯣ ꯏꯪꯕꯨꯗꯤꯅꯤ ꯈꯔ ꯂꯩꯆꯤꯟ ꯊꯥꯔꯤ ꯂꯩꯕ ꯑꯝꯇ ꯆꯠꯊꯔꯨꯈꯤꯒꯦ ꯑꯩꯈꯣꯏ ꯕꯦꯕꯤꯒꯤ ꯇꯟꯁꯥ ꯆꯥꯅꯤꯡꯉꯤ ꯁꯨꯡꯂꯣꯏ ꯂꯣꯏꯅ ꯍꯥꯏꯗ꯭ꯔꯦ ꯁꯤ ꯅꯨꯄꯤꯁꯦ ꯋꯥꯏ ꯁꯤꯠꯄ ꯁꯨꯡꯂꯣꯏ ꯂꯣꯏ ꯌꯥꯗ꯭ꯔꯦꯅꯦ ꯃꯁꯤ ꯅꯨꯄꯤꯁꯤꯕꯣ ꯅꯪ ꯀꯩ ꯇꯟꯁꯥ ꯂꯩꯔꯣꯕ ꯍꯥꯏꯔꯣ ꯀꯩ ꯇꯟꯅꯣ ꯍꯥꯏꯔꯣ ꯄꯨꯔꯤꯔ ꯄꯨꯔꯥꯡꯂ ꯀꯨꯂꯕꯣꯏ kay tantano puri burang lo yare ba akhoi papuni yo cha da sim do ri di bara kai do ba mi ma mi para karo hai do ping ping le re ping ping à ping ping ma ăn xa lại luôn rồi cái tần tha lòng thân rồi cái nào ăn tôi ta thì tôi dịch xa cái nó tụng lại tân trao lại thôi chứ vào đấy cái tân cái xa cái lâu này rồi tôi bị đi tân xa ra tầm nữa nhà phải lấy biếu chứ cũng lại bôi cái này lại mà lại tầm đi तेरे झलक सरफी फादरना nào hơn kìa khơi phải cái bệnh này chị đi đi hết rồi bác
Không có thôi nào dê thôi nào thôi nào dê thôi nào dê cái chắc này dê thôi nào Ai, khởi đầu là bây giờ bảo thôi. Cái phóng cái khốn cái thằng này cái ra đây ngang rồi chúng em cái thằng cái gì á luôn đi. thôi nào is angry Pose gì đi tàu gì cái gì cái lại bôi nó thôi chứ mà đi cổ Vậy hả? anh thong một pizza rồi phải phải ok good night ở đó hồi hồi sẽ sắc sao một ba mà lôi cái ấy sẽ bỏ thang cái tàu này tàu mà đi xuống nào cái này lên cái gì mà tự nhiên không được mà chán này mà cái gì nó quá cái kia wow very beautiful para potha lupa jangan sampai ke potha lagi tapi rak potha lagi tengah dunia apa Khai wali. kan wali ba para tu yang ini tu musim tu kalau yang kan jadi nice chalo hayang unas bosna cái đó tôi pola hậu này ta pola đi hậu đúng ngoài đấy tôi boss tôi chứ cái gì mà cái pola nó cái gì ba hả cái这地方可老多送的，行路偏僻，是偏僻，喂喂喂，嘣嘣嘣嘣，发到来风似的，啥拖一样是。啊，然后一，baby 那到过的，baby 给破烂的去，爷爷嘛，今晚那不知道咋跟不下边的，从慢慢一直给他们看了，thank you，你看。Pola besar ni nak kena koi, Yubi. Mak suazar begini. Kon peng ba muksat kare. Ai na sida isdo. Sabi thak pi ni. Koi boss. The village of beauty नहीं क्या इसिंग कंबीरी महान ने इसिंग कलों को फेंदू मिसी तो रही ने हे हो हा हे हो हा मारा है से कौन फेंकी से Hey.